ꯑꯍꯥꯟꯕꯃꯛꯇꯗ ꯕ꯭ꯂꯣꯛ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯣꯏꯅ ꯇꯔꯥꯝꯅ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯃꯥꯔꯆꯦꯟ ꯅꯦꯚꯤꯒꯤ ꯃꯦꯗꯤꯀꯦꯜꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯃꯥꯔꯆꯦꯟ ꯅꯦꯚꯤꯗ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯦꯗꯤꯀꯦꯜꯂꯤ ꯀꯔꯤ ꯐꯤꯠ ꯑꯣꯏꯕ ꯇꯥꯏ, ꯑꯗꯨꯒ ꯃꯥꯔꯆꯦꯟ ꯅꯦꯚꯤꯗ ꯊꯕꯛ ꯇꯧꯗ꯭ꯔꯤꯉꯩꯗ ꯀꯔꯤ ꯃꯦꯗꯤꯀꯦꯜ ꯆꯦꯛꯑꯞ ꯇꯧꯏ ꯍꯥꯏꯕꯗꯨ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯃꯥꯔꯆꯦꯟ ꯅꯦꯚꯤꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯇꯦꯇꯨ ꯍꯥꯞꯄ ꯇꯥꯔꯒꯗꯤ ꯌꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯪꯕꯤꯔꯛꯄ ꯀ꯭ꯋꯦꯁꯟꯅꯤ꯫ ꯑꯁꯤ ꯃꯌꯥꯝꯁꯦ ꯈꯪꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯕ꯭ꯂꯣꯛ ꯑꯁꯤꯕꯨ ꯌꯦꯡꯕꯤꯌꯨ꯫ ꯑꯩ ꯃꯌꯥꯝꯗ ꯃꯦꯗꯤꯀꯦꯜꯒꯤꯁꯦ ꯃꯌꯥꯝꯅ ꯈꯪꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯔꯥꯏꯕꯗ ꯍꯥꯏꯔꯛꯑꯒꯦ, ꯍꯥꯏꯗꯤ ꯏꯖꯤ ꯂꯦꯡꯒ꯭ꯋꯦꯖꯇꯀꯣ꯫ ꯁꯤꯁꯦ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯝ ꯃꯦꯟꯇꯦꯜꯂꯤ ꯑꯦꯟ ꯐꯤꯖꯤꯀꯦꯜꯂꯤ ꯐꯤꯠ ꯑꯣꯏꯕ ꯃꯊꯧ ꯇꯥꯔꯛꯑꯅꯤ꯫ ꯑꯁꯤꯒꯤꯁꯦ ꯑꯗꯨꯝ ꯑꯩ ꯕ꯭ꯂꯣꯛ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯍꯥꯏꯕꯅꯤ꯫ ꯁꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯖꯍꯥꯖꯇ ꯊꯕꯛ ꯇꯧꯔꯛꯇꯣꯏꯅꯤꯅ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯐꯦꯁ ꯇꯧꯕ ꯉꯝꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ, ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯥꯒꯟꯗꯕ ꯃꯤꯒꯨꯝꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯠꯇ ꯍꯥꯏꯕ ꯇꯥꯔꯒꯗꯤ 157 ꯁꯦꯟꯇꯤꯃꯤꯇꯔ 157 ꯁꯦꯟꯇꯤꯃꯤꯇꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯂꯦꯟꯒꯨꯝꯕ, ꯃꯤꯖꯣꯔꯥꯝꯒꯨꯝꯕ, ꯁꯤꯛꯀꯤꯝꯒꯨꯝꯕ, ꯃꯅꯤꯄꯨꯔꯒꯨꯝꯕ ꯑꯩꯈꯣꯏꯒꯨꯝꯕ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯀꯩꯅꯣꯁꯦ ꯔꯤꯂꯦꯛꯁ ꯇꯧꯕꯅꯤ ꯃꯣꯏꯅ꯫ ꯔꯤꯂꯦꯛꯁ ꯇꯧꯕ ꯇꯥꯔꯒꯁꯨ ꯃꯤꯅꯤꯃꯝ ꯍꯥꯏꯠꯁꯦ 150 ꯁꯦꯟꯇꯤꯃꯤꯇꯔ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ 157 ꯁꯤꯅ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯔꯦ, ꯑꯗꯣ ꯀꯝꯄꯅꯤꯗꯨꯒ ꯑꯃꯨꯛ ꯗꯤꯄꯦꯟ ꯇꯧꯔꯛꯄꯁꯨ ꯌꯥꯏ, ꯁꯤꯒꯤꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯤꯅꯤꯃꯝ ꯋꯦꯠ ꯍꯥꯏꯕ ꯇꯥꯔꯒꯗꯤ 42 kg 42 kg ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯃꯣꯏꯒꯤ BMI ꯌꯦꯡꯉꯛꯀꯅꯤ ꯑꯗꯣꯝꯒꯤ ꯍꯥꯏꯠꯀꯤ ꯃꯇꯨꯡ ꯏꯟꯅ꯫ ꯑꯩꯒꯤ ꯍꯥꯏꯠ ꯑꯣꯏꯕ ꯇꯥꯔꯒꯗꯤ 6 ꯐꯤꯠ ꯑꯣꯏꯔꯦ ꯑꯩꯒꯤ ꯍꯥꯏꯠꯁꯦ꯫ 6 ꯐꯤꯠ ꯑꯣꯏꯔꯕꯅꯤꯅ ꯑꯩꯒꯤ ꯋꯦꯠꯁꯦ ꯑꯗꯨꯝ 62ꯗꯒꯤꯅ 75 ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤ꯫ ꯑꯗꯣ ꯑꯩꯒꯤ ꯋꯦꯠꯁꯦ 68 ꯑꯣꯏ꯫ 68 ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯐꯤꯠ ꯑꯣꯏꯔꯦꯀꯣ꯫ ꯑꯁꯤꯒꯤ ꯃꯊꯪꯗꯅ ꯁꯔꯨꯗ ꯂꯥꯛꯑꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝ ꯁꯔꯨꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯕ, ꯍꯥꯏꯕꯗꯤ ꯖꯣꯏꯟꯒꯨꯝꯕ ꯑꯗꯩꯗꯤ ꯐ꯭ꯔꯦꯛꯆꯔꯒꯨꯝꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯁꯤꯗ ꯊꯕꯛ ꯇꯧꯕ ꯌꯥꯔꯔꯣꯏ꯫ ꯃꯣꯏ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯕꯅꯤ꯫ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯈꯣꯡꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯣꯛ ꯅꯤꯁꯒꯨꯝꯕ, ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯈꯣꯡꯁꯦ ꯁꯨꯃꯥꯏꯅ ꯁꯝꯖꯟꯅꯕ ꯇꯥꯔꯒꯗꯤ, ꯍꯥꯏꯗꯤ ꯈꯨꯔꯁꯦ ꯊꯦꯡꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯑꯩ ꯗꯤꯁꯄ꯭ꯂꯦꯗꯁꯨ ꯑꯗꯨꯝ ꯎꯠꯂꯛꯀꯦ, ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯤ ꯁꯤꯞꯇ ꯑꯦꯅꯤ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯕ ꯃꯇꯝꯗ, ꯍꯥꯏꯗꯤ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯇꯨꯁꯜꯍꯟꯕ ꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗ ꯈꯛꯇ ꯅꯠꯇꯅ ꯅꯪꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯀ꯭ꯔꯤꯎ ꯍꯥꯏꯒꯗ꯭ꯔꯥ, ꯑꯣꯐꯤꯁꯔ ꯍꯥꯏꯒꯗ꯭ꯔꯥ, ꯃꯣꯏꯗꯁꯨ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯣꯏ ꯁꯤꯒꯨꯝꯕꯁꯦ ꯌꯥꯔꯔꯣꯏ꯫ ꯑꯗꯩꯗꯤ ꯐ꯭ꯂꯦꯠ ꯑꯥꯔꯠ, ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯈꯣꯡꯗꯣ ꯍꯥꯏꯗꯤ ꯐ꯭ꯂꯦꯠ ꯑꯣꯏꯕ ꯇꯥꯔꯒꯗꯤ, ꯁꯨꯃꯥꯏꯅ ꯆꯞ ꯇꯤꯡꯕ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯗꯤꯁꯄ꯭ꯂꯦꯗ ꯎꯠꯂꯤꯕ ꯁꯨꯃꯥꯏꯅ, ꯁꯤꯁꯨ ꯑꯃꯨꯛ ꯌꯥꯔꯔꯣꯏ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯃꯤꯁꯤꯡꯁꯦ ꯅꯥꯟꯊꯨꯒꯟꯕꯅꯤ꯫ ꯁꯨꯃꯥꯏꯅ ꯅꯥꯟꯊꯨꯔꯒ ꯑꯇꯣꯞꯄ ꯃꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯅꯕꯒꯤꯗꯃꯛꯇ ꯑꯁꯤꯁꯨ ꯁꯨꯃꯥꯏꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯒ ꯕꯣꯜ ꯂꯦగ్, ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯀꯩꯅꯣꯗꯣ ꯈꯣꯡ ꯁꯨꯃꯥꯏꯅ ꯐꯥꯛꯇꯣꯛꯄ ꯇꯥꯔꯒꯗꯤ ꯑꯁꯤꯁꯨ ꯑꯃꯨꯛ ꯌꯥꯗ꯭ꯔꯦ ꯁꯨꯃꯥꯏꯅ꯫ ꯑꯗꯩꯗꯤ ꯁꯤꯒꯤ ꯃꯊꯪꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯤꯠꯁꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯕꯅꯤꯅ ꯈꯜꯂꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯔ ꯂꯩꯔꯕꯅꯤ ꯃꯤꯠꯁꯦ꯫ ꯃꯤꯠꯀꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝ ꯕꯦꯛ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯤꯠꯁꯦ 6/6 ꯑꯣꯏꯒꯗꯕꯅꯤ, ꯃꯤꯠ ꯑꯅꯤꯃꯛ ꯄꯔꯐꯦꯛ ꯑꯣꯏꯒꯗꯕꯅꯤ ꯅꯣꯔꯃꯦꯜꯂꯤ꯫ ꯑꯗꯨꯒ ꯑꯦꯟꯖꯤꯟ ꯁꯥꯏꯠꯇ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯤꯠꯁꯦ 6/12 ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯗꯕ, ꯅꯠꯇ꯭ꯔꯒꯅ 6/8 ꯑꯗꯨꯃꯥꯏꯅ, ꯅꯠꯇ꯭ꯔꯒ ꯑꯃꯅ 6/12꯫ ꯑꯗꯣ ꯃꯦꯗꯤꯀꯦꯜ ꯀꯩꯅꯣꯁꯦ ꯌꯥꯔꯒꯗꯤ ꯃꯤꯠꯁꯦ ꯄꯔꯐꯦꯛ ꯑꯣꯏꯕꯅ ꯐꯩ꯫ ꯃꯔꯝꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯒꯤ ꯍꯥꯏꯗꯤ ꯏꯌꯥꯝꯕ ꯑꯃ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯦ꯫ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯁꯤꯅꯤꯌꯔ ꯑꯣꯏꯗꯣꯏꯅꯤꯀꯣ꯫ ꯃꯥꯁꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕꯗ ꯍꯥꯏꯗꯤ ꯃꯦꯗꯤꯀꯦꯜꯁꯦ ꯃꯤꯠꯁꯦ ꯃꯥ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯅ ꯃꯥꯁꯦ ꯇ꯭ꯔꯦꯅꯤꯡꯁꯦ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯅ ꯌꯥꯔꯦ, ꯇ꯭ꯔꯦꯅꯤꯡꯗ ꯇꯧ ꯌꯥꯅꯤꯅ, ꯍꯥꯏꯗꯤ ꯀꯣꯂꯦꯖꯁꯤꯅ ꯄꯩꯁꯥ ꯄꯥꯝꯕꯅꯤꯅ ꯃꯣꯏꯅ ꯑꯗꯨꯝ ꯌꯥꯅꯤꯅ ꯍꯥꯏꯔꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯆꯍꯤ 4ꯒꯤ ꯀꯩꯅꯣ ꯇꯝꯕꯅꯦꯕ, BTech ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯕꯅꯤ ꯆꯍꯤ 4ꯒꯤ꯫ ꯑꯁꯤ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯁꯦ ꯊꯕꯛ ꯇꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯀꯝꯄꯅꯤꯁꯤꯡꯁꯤꯅ ꯌꯥꯔꯛꯇ꯭ꯔꯦ꯫ ꯅꯪꯒꯤ ꯃꯤꯠꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯈꯔ, ꯑꯗꯨꯅ ꯌꯥꯔꯔꯣꯏ, ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯝꯄꯅꯤꯗ ꯅꯪꯁꯦ ꯄꯥꯝꯗꯦ, ꯅꯪ ꯀꯩꯅꯣꯁꯦ ꯃꯤꯠꯁꯦ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯛꯑꯣ, ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥꯛꯑꯣ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯥꯒꯅꯤꯅ ꯇꯧꯔꯦ꯫ ꯑꯗꯩꯗꯤ ꯃꯥꯁꯦ ꯇ꯭ꯔꯦꯅꯤꯡ ꯇꯧ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯍꯤ 1-2ꯁꯦ ꯃꯥ ꯃꯤꯠꯀꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧ ꯂꯣꯏꯔꯦ꯫ ꯇ꯭ꯔꯤꯠꯃꯦꯟ ꯇꯧ ꯂꯣꯏꯔꯒ ꯃꯥ ꯊꯕꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯈꯤꯕꯅꯤ꯫ ꯁꯤꯁꯦ ꯑꯩ ꯃꯥ ꯊꯕꯛ ꯇꯧꯈ꯭ꯔꯕ ꯇꯧꯗ꯭ꯔꯤꯕꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯝ ꯄꯔꯁꯅꯦꯜꯂꯤ ꯈꯪꯅꯕ ꯅꯠꯇꯦ, ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯃꯃꯥꯡ ꯆꯍꯤ
June adwaida ma aingona pau khobirapneba duna ai yaragadi mit perfect ohanninge haidi ni mathangda problem laktana medamakta ko tuga sigi mathangda haiba taragadi duga mitta mamang sa ina haiba dumaina kanogi glasses upa taragasu yade adaidi color blindness su yade haidi any kanoda color blindness se deck department da su yadre engine department da su yadre sidi yam fazana check tawbani asigi mathangda haiba taragadi mamang sa ina hakiba dumaina eyes adaidi ears adaidi throat siga haidi problem leba yade any sumba sumina haidi dum taba khopada any problem si moi dum test tawe asigi mathangda adomgi lymphatic system adaidi cardiovascular system respiratory system adaidi adomgi digestive system asigumba haidi ina haiba system yam sida problem leba tagadi amu yararoi adum sor homada problem leba gumba kidney chawthokbu gumba adaidi kidney da nung leba gumba adaidi adomgi liver sadum jengani adaidi chest expansion su breathe in da haidi 5 cm over mathau tai mana any problem leba singse adum yadre adaidi pile leba gumba adaidi communicable disease adum TB gumba adaidi HIV AIDS any haidi problem kitang major weba singdo medical test abu matamda adomda unfit la ani unfit la ko taragadi academy join to bojara roi amoina tamba ya roi na hairani ko asigi mathangda hojikna tattoo ge matang se angonda myam hangbire mana agi iyamba agi pamomda agi khudangda agi chest da agi ngaksamda agi khongda tattoo haure ai kanosi asigi thabak se yam tongninge iyamba hidi asise ai yagadra yavedra han tamang am hangbodo sesiga sigi ka kanosi answer se aina yar oina so haibu ngamde yagani na haibu ngamde maramdi kanose martin navy da tattoo culture sibodi adum lay hanadagi aidi adum officer sing adaidi agi manabas adum lay moi siga anchor ga yaksalle adaidi kano ga tosalle steering gumba nate adaidi ni spider gumba kay no makal ina maming magi sai maming ga iba gumba adaidi dum tawgan mane ba sise aigi odadi tawruba taragadi fare mathang tawruranu tawdriba taragadi tawbiganu sumaina tattoo ga hakpasidi ai nangi parents ta nataga any miwanda blood donate tabusu yade hagum tawbune asi ai personally khangde ko dom haidi koigomba adomgi parents sing do na e khalo adaidi ma thotare adaiduga like nang adom regret farpan khali adomi do piba yaro dunia ba adomi parents ta natra ataga so nangi loved ones any nangi girlfriend ni khangde nangi aidi dupi chekwa ta ga nangi dupi ni khangde nangi any family member da su aidi blood piba yaro da bunina haidi su ma do sabok to tawdabna na faina khale aduga asise kaigomba adom haidi training hodringai da interview lakpa khangde nataga na training loraga thabak interview lakpa khangde se moina ga any angwanda tattoo hakpran hangadi ha ena dum haibu tho tarani ko ha abani na ko bana hakpa taraga di adum nangi interviewer do na namanda pamakta ba su jai adum pamoy habu nate yade habu nate adum yarakani aduga company khara ma di tattoo se strictly ban oi bani sumaina haidi interviewer sing se haidi adom gi ship ta thabak torpa chawba post samna habda captain gumba adaidi chief engineer gumba sugumba se moina Indian Navy daga thabak tawraga thabak tawthoga Martin Navy thabak tawraga traga so ini khoigi hana thabak tawkma tamda khoigi campus ki head to ma so dum Indian Navy gi ex officer ne ba ko yamna dum strict so oile ko maina haidi Indian Navy da lai robni mi puna mo khana mane mo gi rules and regulation ko Martin Navy ga mu Indian Navy ga dikhinna re khana ba taraga dum ship ki batang da lakoni na dum chamana ba na mo na dum khoida training tawi ani training taw tamda maina kanogi Indian Navy gumba oiba taragadi moina tattoo je hakpase moina any strictly pamakta su jai aidi moi amkam moi discipline lakoni na ko maramasina yaragadi tattoo se hakpiruranu aduga hakpa taragadi dum try tabiro sumba haidi hauro missing na mangtadi ai sorry aduga all the best mam puna magpu haidi aina like fazana haidi all the best aina wish tawjari ngasi ko na di matang asida losinjarage aduga
ngasi di ai 10K subscriber su jojare मैम नुसीबीबदगी हागद्रा मैम सपोर्ट तौबीबदगी दो 10K सब्सक्राइबर यौरबनिना मैम आई Q&A की ब्लॉग अमा तौगेना खल्ले सेसिगा एनी अंगोंदा हंगबा क्वेश्चन लेबा तागदी आई कम्युनिटी पोस्टा Q&A की कनो थागा चागराबनी सेसिगा तुम आई कमेंटा कनो की Q&A की कनो दो अंगोंदा हंगबा क्वेश्चन सिंग दो एनी आई पर्सनली मतंग दा एनीथिंग आस्क मी एनीथिंग को एनी पुनम आई लाइक असेंबा आई कनो दो मैम मफम शेयर तौजरके अदुगा सैलरी जुमदि आई मैम हाइदोक्ते को सैलरी दो सैलरी मतंग तौबा तागद आई सॉरी सैलरी साता हाइदोक्ते अदो आई कम्युनिटी की पोस्ट चलगा अदुम कमेंट तौबिरो नत्रगना असिगी कनोगी वीडियो की कमेंट अदुम पोस्ट तौबिरमो नत्रगना अदुम आई इंस्टाग्राम दसु आई स्टोरी थमजरागे इंस्टाग्राम दसु अदुम कम तौबिरो एनीथिंग एनीवेयर हंगबा खुदिमा आई म्यांग मफमदा आंसर दो हाइजरके ngasi ko na di matang asta specialist